ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝ ꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯦꯝꯆꯥ ꯑꯌꯨꯛ ꯉꯟꯇꯥꯗꯨꯗ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯆꯥꯗꯨꯅ ꯄꯣꯠꯐꯝ ꯐꯝꯕꯤ ꯇꯣꯝꯕꯤꯔꯩꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯔꯝꯗ ꯃꯤꯋꯥ ꯀꯟꯅ ꯉꯥꯡꯂꯤ꯫ ꯇꯣꯝꯕꯤꯔꯩ ꯏꯕꯦꯝꯃ, ꯑꯩꯗꯤꯅꯦ ꯏꯃꯧ ꯅꯨꯄꯤꯅꯦꯅ ꯑꯃ ꯂꯩꯔꯤꯕꯗꯣ ꯑꯣꯟꯊꯣꯛ ꯂꯩꯃꯤꯟꯅꯕꯗ ꯃꯥꯏ ꯆꯥꯅꯈꯤꯗ꯭ꯔꯦ꯫ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗꯨꯅ ꯃꯆꯨ ꯇꯥꯗ꯭ꯔꯤꯕ, ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯗꯒ ꯍꯩꯇ꯭ꯔꯤꯕ꯫ ꯑꯩꯅꯦ ꯃꯥꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯕꯒꯁꯦ ꯌꯥꯝ ꯀꯪꯕꯅ ꯂꯣꯏꯔꯕꯅꯦ ꯑꯩꯁꯦ ꯃꯥꯅ ꯊꯣꯡꯕ ꯆꯥꯕꯗꯒꯤ꯫ ꯏꯆꯦꯕꯨ ꯅꯌꯥꯡ ꯀꯪꯕꯅ ꯂꯣꯏꯔꯦꯕ? ꯀꯔꯤꯅꯣꯗ, ꯏꯆꯦꯕꯨ ꯀꯗꯥꯏꯗ ꯅꯌꯥꯡ ꯀꯪꯅꯒꯦꯅꯦ? ꯁꯥꯃꯨ ꯃꯤꯔꯣꯟꯕꯤ ꯃꯥꯜꯂꯤꯕ ꯏꯆꯦꯅ ꯌꯥꯡ ꯀꯪꯉꯤ ꯀꯥꯏꯅ ꯍꯦꯛ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯃꯟꯗ꯭ꯔꯣ? ꯑꯩꯕꯨ ꯁꯥꯃꯨ ꯃꯤꯔꯣꯟꯕꯤ ꯃꯥꯜꯂꯦꯕ? ꯍꯦꯔꯥ ꯅꯪꯁꯨ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯤ꯫ ꯑꯩ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯡ ꯀꯪꯂꯤꯕꯁꯤꯗꯤ ꯅꯪꯕꯨ ꯅꯃꯤꯠꯇꯨ ꯁꯣꯛꯂꯕ꯭ꯔꯥ ꯇꯣꯝꯕꯤꯔꯩ? ꯃꯦꯝꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤꯔꯩ ꯃꯃꯤꯠꯀꯥꯗꯨ ꯐꯩꯔꯞ ꯃꯦꯝꯆꯥꯗ ꯌꯦꯡꯗꯨꯅ ꯃꯁꯛꯁꯤꯒ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯑꯩꯗꯤ꯫ ꯑꯩꯒꯤꯗꯨꯒꯤ ꯀ꯭ꯋꯥ ꯍꯦꯛ ꯂꯩꯕꯁꯤꯗ ꯑꯩꯅ ꯋꯥ ꯀꯟꯅ ꯉꯥꯡꯕ ꯇꯟꯕꯒꯤ ꯁꯨꯝ ꯃꯥꯅ ꯍꯥꯏꯕ ꯋꯥꯁꯦ ꯇꯥꯕꯤꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯁꯨꯝ ꯇꯥꯔꯒ ꯑꯩ ꯑꯣꯏꯅ ꯈꯣꯏꯗꯧꯁꯦ ꯁꯥꯎꯒꯠꯂꯛꯏ꯫ ꯃꯦꯝꯆꯥ ꯃꯥꯗꯤ ꯑꯗꯨꯃꯛ ꯋꯥ ꯃꯈꯥ ꯇꯥꯔꯤ꯫ ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯇꯣꯝꯕꯤꯔꯩ ꯏꯕꯦꯝꯃ, ꯑꯩꯅꯦ ꯆꯥꯔꯝ ꯊꯛꯂꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯖꯥꯠꯅꯤ꯫ ꯅꯣꯡꯃꯅ ꯃꯣꯔꯣꯛ ꯈꯪꯁꯥ ꯁꯥꯅꯤ, ꯅꯣꯡꯃꯅ ꯊꯨꯝ ꯈꯪꯌꯥꯛ ꯌꯥꯛꯀꯅꯤ, ꯅꯣꯡꯃꯇ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯆꯥꯕ ꯐꯪꯗ꯭ꯔꯕꯅꯤ꯫ ꯑꯩꯅꯒꯅꯦ ꯃꯧꯗ ꯏꯟꯁꯥꯡ ꯍꯥꯎꯏ ꯍꯥꯎꯇꯦꯒ ꯍꯥꯏꯔꯨꯔꯕ ꯏꯆꯥ ꯅꯨꯄꯥꯒ ꯏꯆꯥ ꯅꯨꯄꯤꯒꯅꯅꯦ ꯃꯧꯒꯤ ꯃꯤꯆꯪ ꯆꯪꯂꯒ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯉꯥꯡꯂꯛꯇꯧꯔꯤꯕꯅꯤ꯫ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯂꯥꯏ ꯑꯃ ꯌꯥꯎꯏ ꯃꯗꯨꯒꯤ ꯃꯤꯆꯪ ꯆꯪꯕꯗ ꯑꯩꯅꯦ ꯌꯨꯝ ꯑꯗꯨ ꯂꯩꯔꯤꯕꯗꯣ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯂꯩꯈ꯭ꯔꯄꯣꯠꯅꯤꯗ꯫ ꯏꯆꯦꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯅꯆꯥꯅꯨꯄꯥꯒ ꯅꯆꯥꯅꯨꯄꯤꯒꯅ ꯃꯧꯒꯤ ꯃꯤꯆꯪ ꯆꯪꯂꯒ ꯏꯆꯦꯕꯨ ꯑꯣꯠꯄꯤꯔꯦ ꯁꯤꯅꯤꯅꯦ? ꯍꯣꯏ ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ꯫ ꯑꯗꯨꯏꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯃꯥꯟꯅꯔꯒ ꯏꯆꯦꯅ ꯊꯟꯇ ꯇꯣꯉꯥꯟꯅ ꯇꯥꯔꯤꯗꯨꯅꯗꯤ ꯏꯆꯦꯁꯦ ꯀꯌా ꯐꯕ ꯃꯤ ꯑꯣꯏꯔꯝꯃꯔꯣꯏ꯫ ꯀꯔꯤꯕ ꯇꯣꯝꯕꯤꯔꯩ? ꯑꯣ ꯀꯩꯁꯨꯝ ꯍꯥꯏꯗꯦ꯫ ꯑꯗꯣ ꯏꯆꯦ ꯀ꯭ꯋꯥꯁꯦ ꯈꯔ ꯌꯥꯝ ꯂꯩꯁꯤꯟꯕꯤꯈ꯭ꯔꯣ꯫ ꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯔꯕꯅꯤꯅ ꯀ꯭ꯋꯥꯁꯤꯅ ꯑꯣꯏꯅ ꯄꯨꯛ ꯊꯟꯅꯕ ꯆꯥꯕꯤꯔꯨꯔꯣ꯫ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ꯫ ꯅꯪꯒꯤ ꯀ꯭ꯋꯥꯗꯣ ꯂꯨꯄꯥ ꯀꯌꯥꯒꯤꯅꯣ ꯍꯦꯛ ꯌꯣꯝꯁꯤꯜꯂꯣ꯫ ꯍꯣꯔꯦꯟ ꯐꯃꯨꯡꯗ ꯍꯤꯞꯅ ꯁꯥꯏꯊꯔꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯃꯦꯝꯆꯥ ꯇꯣꯝꯕꯤꯔꯩꯗꯒꯤ ꯀ꯭ꯋꯥ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯊꯕ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯇꯥꯟꯖꯥꯗꯣ ꯊꯣꯏꯕꯤ ꯆꯪꯉꯛꯇꯨꯅ "ꯏꯅꯝꯃ, ꯑꯩꯈꯣꯏ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯦ?" "ꯏꯃꯥꯅ ꯆꯒꯦꯝꯄꯣꯝꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯅ ꯆꯒꯦꯝꯄꯣꯝꯃꯤ." "ꯑꯗꯨꯗꯤ ꯍꯥꯎꯔꯅꯤꯍꯦ ꯉꯁꯤꯗꯤ꯫ ꯑꯩ ꯏꯅꯝꯃꯒꯤ ꯆꯒꯦꯝꯄꯣꯝꯕ ꯆꯥꯕꯗ ꯈꯨꯕꯤ ꯆꯤꯈꯥꯏꯕ ꯁꯣꯏꯗꯦ ꯍꯥꯎꯃꯟꯗꯅ꯫ ꯑꯗꯣ ꯏꯅꯝꯃ, ꯀꯔꯤ ꯃꯇꯦꯡ ꯇꯧꯔꯛꯎꯒꯦ ꯑꯩ?" "ꯌꯥꯔꯅꯤꯗ, ꯃꯇꯦꯡ ꯇꯧꯗ꯭ꯔꯕꯁꯨ ꯏꯅꯝꯃꯅ ꯑꯗꯨꯝ ꯇꯧꯔꯒꯦ꯫ ꯑꯁꯤꯒꯤ ꯏꯀꯥꯏꯊꯕꯤꯁꯦ ꯁꯤꯡꯖꯨ ꯇꯧꯗꯣꯏ ꯅꯠꯇ꯭ꯔꯣ? ꯑꯩ ꯁꯣꯏꯕꯤꯔꯛꯂꯒꯦ ꯏꯅꯝꯃ." ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤꯅ ꯃꯅꯝꯃꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯍꯩꯖ꯭ꯔꯥꯡꯒ ꯄꯨꯈꯝꯒꯗꯨ ꯂꯧꯗꯨꯅ ꯏꯀꯥꯏꯊꯕꯤ ꯑꯗꯨꯕꯨ ꯁꯣꯏꯔꯤ꯫ "ꯊꯣꯏꯕꯤ, ꯏꯅꯝꯃ ꯑꯗꯨꯝ ꯇꯧꯒꯦ ꯊꯝꯃꯣ꯫ ꯏꯃꯥꯅ ꯎꯔꯗꯤ ꯅꯪꯕꯨ ꯊꯕꯛ ꯇꯧꯍꯜꯂꯦ ꯍꯥꯏꯗꯅ ꯋꯥ ꯊꯣꯛꯄ ꯇꯥꯔꯦ." "ꯑꯩꯈꯣꯏ ꯏꯃꯥꯕꯨ ꯃꯋꯥ ꯂꯧꯗꯦ." "ꯏꯅꯝꯃ, ꯑꯩꯗꯤ ꯅꯪꯒꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯏꯗ." "ꯀꯔꯤ ꯋꯥꯔꯤꯕ ꯅꯪꯗꯤ?" "ꯑꯩꯈꯣꯏ ꯏꯃꯥꯅ ꯏꯅꯝꯃꯕꯨ ꯇꯥꯊꯤ ꯇꯣꯏꯅ ꯇꯧꯕꯤꯕꯒꯤ ꯍꯧꯖꯤꯛꯇꯤ ꯍꯥꯏꯅ ꯑꯩ ꯂꯩꯕꯅꯤꯅ ꯑꯩꯅ ꯏꯅꯝꯃꯒꯤ ꯃꯤꯆꯪ ꯆꯪꯕꯤꯗꯣ ꯍꯌꯦꯡ ꯑꯩꯅ ꯂꯨꯍꯣꯡꯈ꯭ꯔꯗꯤ ꯏꯅꯝꯃꯕꯨꯅꯦ ꯑꯩꯈꯣই ꯏꯃꯥ ꯍꯤꯡꯆꯥꯕꯤꯁꯤꯅ ꯍꯤꯡꯁꯥꯏ ꯁꯥꯏꯕꯤꯈꯤꯗ꯭ꯔꯥ ꯈꯟꯕꯗ ꯋꯥꯔꯤꯕ." "ꯍꯩꯃꯥ, ꯃꯁꯤꯗꯤꯕ ꯏꯃꯥꯅ ꯑꯩꯕꯨ ꯆꯩ ꯉꯥꯡꯂꯤꯕꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ꯫ ꯑꯩꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯇꯧꯕꯒꯤ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯗꯅ ꯐꯍꯟꯅꯤꯡꯗꯅ ꯉꯥꯡꯂꯤꯕꯅꯤ." "ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯅꯗꯤ ꯏꯃꯥꯅ ꯑꯗꯨꯝ ꯏꯅꯝꯃꯕꯨ ꯇꯨꯍꯠꯄꯤꯕ ꯇꯥꯕ." "ꯏꯅꯝꯃ, ꯅꯪꯁꯤꯅ ꯑꯃꯨꯛ ꯌꯥꯝ ꯐꯩ, ꯌꯥꯝꯅꯁꯨ ꯏꯪ ꯇꯞꯄꯤ꯫ ꯅꯪꯕꯨ ꯑꯩꯒꯤ ꯏꯅꯝꯃ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯊꯣꯏꯕꯤ, ꯅꯪꯁꯨ ꯑꯩꯒꯤ ꯏꯆꯜꯅꯨꯄꯤ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯏꯅꯝꯃꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯀꯨꯏꯗ꯭ꯔꯦꯅꯦꯀꯣ ꯅꯪꯁꯨ ꯂꯨꯍꯣꯡꯒꯗꯕ꯫ ꯏꯆꯜꯅ ꯂꯨꯍꯣꯡꯈ꯭ꯔꯗꯤ ꯏꯃꯨꯡꯁꯦ ꯏꯍꯥꯡ ꯍꯥꯡꯍꯧꯔꯅꯤꯗꯣ꯫ꯏꯅꯝꯃꯒ ꯇꯥꯆꯧꯒ ꯊꯥꯗꯣꯛꯂꯒ ꯆꯠꯅꯤ ꯈꯟꯕꯗ ꯑꯩ ꯂꯨꯍꯣꯡꯅꯤꯡꯉꯛꯇ꯭ꯔꯦꯗ." "ꯃꯁꯤꯅ ꯉꯥꯡꯕ ꯋꯥꯁꯤꯗꯤ." "ꯑꯗꯨ ꯍꯥꯏꯔꯒ ꯅꯪ ꯇꯥꯆꯧꯅꯅꯦ ꯅꯪꯒꯤ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯃ ꯀꯣꯟꯁꯪꯅ ꯁꯥꯔꯝꯃꯦꯅ ꯍꯥꯏꯕꯅꯤ." "ꯀꯩꯒꯤ ꯁꯥꯔꯤꯅꯣ ꯇꯥꯆꯧ ꯁꯦꯜ ꯇꯤꯡꯅꯕ? ꯏꯆꯜꯒꯤꯅꯤ ꯍꯥꯏꯗꯅ ꯅꯪ ꯅꯕꯨꯡꯅ ꯁꯥꯕꯤꯔꯤꯅꯤ ꯀꯩꯅꯣ." "ꯑꯗꯨ ꯊꯣꯏꯕꯤ, ꯏꯅꯝꯃꯅꯦ ꯐꯗꯤꯒꯣꯝ ꯃꯀꯥ ꯑꯃꯅꯤꯗ ꯊꯠꯂꯨꯈꯤꯒꯦ ꯁꯤꯡꯖꯨꯗ ꯍꯥꯞꯅꯕ." "ꯍꯣꯏ ꯏꯅꯝꯃ." ꯊꯕꯥ ꯍꯧꯒꯠꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯈꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯃꯦꯝꯆꯥ ꯃꯈ꯭ꯌꯥꯠꯀꯗꯨ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯈꯩ ꯀ꯭ꯋꯥ ꯆꯞ ꯁꯥꯏꯗꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ "ꯏꯃꯥꯒꯤ ꯊꯣꯏꯕꯤ,
ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯆꯥꯛ ꯊꯣꯡꯉꯨ ꯍꯥꯏꯒꯦ ꯍꯥ ꯃꯧ ꯁꯨꯅꯤꯡꯗꯕꯤ ꯑꯃ ꯂꯩꯕꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯏꯆꯥꯗ ꯆꯥꯛ ꯊꯣꯡꯍꯜꯂꯤꯕꯁꯦ ꯍꯥ ꯃꯥꯅ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣꯕ ꯑꯁ ꯏꯃꯥ ꯀ꯭ꯋꯥ ꯃꯍꯤꯒ ꯂꯣꯏ ꯆꯣꯡꯉꯦ ꯇꯨꯀꯠꯆꯩꯌꯦ ꯑꯣꯏꯕ ꯍꯣ ꯆꯥꯛꯁꯦ ꯑꯩꯅ ꯊꯣꯡꯕ ꯅꯠꯇꯦ ꯏꯅꯝꯃꯅꯅꯤ ꯊꯣꯡꯂꯤꯕꯁꯤ ꯏꯅꯝꯃꯗꯣ ꯐꯗꯤꯒꯣꯝ ꯍꯦꯛ ꯄꯨꯊꯣꯛꯈꯤꯌꯦ ꯇꯥꯟꯖꯥꯗꯨꯗ ꯊꯕ ꯃꯈꯨꯠꯇ ꯐꯗꯤꯒꯣꯝ ꯈꯔ ꯄꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯃꯦꯝꯆꯥ ꯃꯃꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯆꯥꯛꯇꯣ ꯁꯠ ꯊꯤꯔꯣ ꯃꯇꯝꯁꯤ ꯊꯦꯡꯂꯕꯅꯤ ꯆꯥꯛ ꯊꯣꯡꯕꯗ ꯄꯨꯡ 7 ꯆꯪꯕꯁꯤꯕꯨ ꯀꯔꯤ ꯆꯥꯛ ꯊꯣꯡ ꯂꯥꯛꯊꯣꯡꯅꯣ ꯇꯞꯄꯤꯅꯤ ꯈꯪꯗꯦ ꯇꯞꯁꯤꯟꯅꯔꯤꯅꯤ ꯈꯪꯗꯦ ꯅꯪꯅ ꯃꯩꯕꯦꯝꯃ ꯏꯃꯥ ꯆꯥꯛ ꯂꯣꯏꯔ ꯀꯧꯔꯒꯦ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ ꯑꯃꯨꯛꯇ ꯉꯥꯡꯖꯗꯣꯏꯒꯤ ꯅꯌꯥꯗꯣ ꯀꯥꯔꯒ ꯂꯩꯔꯅꯨ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦꯕ ꯍꯩ ꯃꯁꯤ ꯏꯃꯥ ꯑꯩꯒꯤ ꯏꯆꯥꯒ ꯃꯥꯟꯖꯗꯦꯍꯦ ꯏꯅꯦꯝꯕꯣꯛ ꯏꯁꯥ ꯍꯦꯛ ꯆꯥꯗꯅ ꯅꯪꯗ ꯂꯨꯍꯣꯡꯈ꯭ꯔꯕꯗꯤ ꯑꯩꯁꯦ ꯋꯥꯏ ꯁꯪꯂꯅꯤ ꯍꯣꯏ ꯑꯩ ꯂꯨꯍꯣꯡꯈ꯭ꯔꯒ ꯏꯅꯝꯃꯁꯦ ꯎꯇꯤ ꯑꯣꯠꯄꯗꯧꯅ ꯑꯣꯠꯈꯥꯏꯕꯤꯒꯦ ꯍꯥꯏꯔꯤꯔꯣ ꯍꯦ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪ ꯅꯆꯤꯟ ꯌꯥꯝ ꯀꯟꯒꯅꯨ ꯍꯌꯦꯡ ꯅꯌꯨꯝ ꯄꯥꯜꯂꯒ ꯆꯟꯅꯔꯣꯏ ꯍꯣꯏꯗꯤ ꯏꯃꯥꯒꯨꯝꯕꯤ ꯅꯠꯆꯗꯕꯗꯣ ꯑꯁꯤ ꯍꯥꯏꯅ ꯃꯃꯥ ꯃꯆꯥꯗꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯤ ꯊꯕ ꯃꯆꯟ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯨꯅ ꯅꯣꯛꯂꯤ ꯑꯁꯨꯝꯅ ꯊꯕꯥꯅ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯆꯥꯔꯤ ꯊꯣꯏꯕꯤꯅ ꯌꯥꯝ ꯍꯥꯎꯋꯦ ꯍꯩꯋꯥꯅꯤ ꯏꯅꯝꯃꯅꯒꯤ ꯆꯒꯦꯝ ꯄꯣꯝꯕꯁꯤ ꯑꯁ ꯀꯩ ꯈꯨꯋꯥꯡꯅꯣ ꯁꯤꯕꯣ ꯍꯥꯎꯔꯦ ꯌꯥꯝ ꯍꯥꯎꯔꯦ ꯌꯣꯠꯄ ꯌꯥꯗ꯭ꯔꯦ ꯑꯩꯗꯤ ꯁꯤꯕꯨ ꯀꯔꯤ ꯆꯒꯦꯝ ꯄꯣꯝꯕꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯎꯇꯕ ꯁꯤꯕꯣ ꯍꯥꯎꯇ꯭ꯔꯗꯤ ꯆꯥꯎꯔꯅꯨ ꯏꯃꯥ ꯑꯩ ꯂꯣꯏ ꯆꯥꯊꯣꯛꯀꯦ ꯍꯥꯎꯇꯦꯗꯤ ꯍꯥꯏ ꯑꯗꯨꯒ ꯉꯁꯥꯏꯗꯒꯤ ꯅꯝꯕꯗꯤ ꯂꯦꯞꯇꯦꯅꯦ ꯀꯗꯥꯏꯁꯦ ꯄꯤꯔꯣꯕ ꯏꯃꯥꯒꯤ ꯏꯟꯁꯥꯡ ꯌꯥꯎꯕ ꯇꯦꯡꯀꯣꯠꯇꯣ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤ ꯃꯃꯥꯒꯤ ꯏꯟꯁꯥꯡ ꯁꯔꯨꯛ ꯍꯥꯞꯄ ꯇꯦꯡꯀꯣꯠ ꯑꯗꯨ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ ꯍꯥꯏ ꯀꯔꯤꯅꯣ ꯃꯤꯒꯤ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠꯁꯦ ꯍꯦꯛꯇ ꯂꯧꯈ꯭ꯔꯤꯁꯤꯕꯣ ꯄꯤꯔꯛꯎ ꯑꯩ ꯆꯥꯔꯤꯕꯁꯤ ꯎꯗ꯭ꯔꯣ ꯍꯥꯎꯇꯦꯗꯥꯏꯅꯦ ꯍꯥꯎꯇ꯭ꯔꯕꯅꯤꯅ ꯑꯩ ꯅꯣꯏꯅ ꯆꯥꯊꯣꯛꯀꯦ ꯇꯧꯕ ꯍꯥꯎꯇꯦ ꯍꯥꯏꯔꯁꯨ ꯑꯩ ꯆꯥꯔꯣꯏꯗꯤ ꯍꯥꯏꯗꯦꯗꯅ ꯍꯥꯎꯇ꯭ꯔꯁꯨ ꯍꯥꯎꯇꯅ ꯆꯥꯔꯤꯅꯤꯅꯦ ꯑꯩꯒꯤꯁꯦ ꯄꯤꯔꯛꯎ ꯁꯤꯗ ꯑꯩꯒꯤ ꯇꯦꯡꯀꯣꯠꯇꯣ ꯑꯁꯤ ꯍꯥꯏꯅ ꯃꯦꯝꯆꯥ ꯇꯦꯡꯀꯣꯠ ꯑꯗꯨ ꯑꯃꯨꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ ꯃꯅꯦꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯕꯥ ꯇꯨꯃꯤꯟ ꯅꯣꯛꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯊꯕꯥ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯤꯕ ꯐꯤꯁꯤꯡ ꯑꯗꯨꯕꯨ ꯂꯧꯁꯤꯜꯂꯤ ꯅꯨꯡꯁꯥꯁꯤꯁꯨ ꯎꯗꯧꯅ ꯁꯥꯈ꯭ꯔꯦ ꯐꯤ ꯑꯀꯪꯕꯁꯤꯡꯁꯦ ꯑꯃꯨꯛꯇ ꯂꯧꯁꯤꯟꯈꯤꯒꯦ ꯍꯩꯃꯥ ꯏꯃꯥꯒꯤ ꯐꯤꯁꯤꯡꯁꯤꯗꯤ ꯀꯪꯗ꯭ꯔꯤꯅꯦ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯣꯏꯅ ꯂꯧꯁꯤꯜꯂꯒꯦ ꯑꯁꯤ ꯍꯥꯏꯅ ꯊꯕꯥ ꯃꯥꯒꯤ ꯐꯤ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯐꯤꯁꯤꯡ ꯑꯗꯨ ꯂꯧꯁꯤꯜꯂꯒ ꯃꯅꯦꯝꯒꯤ ꯐꯤ ꯑꯗꯨꯅ ꯀꯪꯗ꯭ꯔꯦ ꯍꯥꯏꯗꯅ ꯄꯣꯂꯥꯡꯈꯣꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯐꯧꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯊꯕꯥ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯁꯤꯡ ꯑꯗꯨ ꯇꯧꯔꯤꯉꯩ ꯃꯅꯦꯝꯒꯤ ꯐꯤ ꯐꯧꯔꯤ ꯍꯥꯏꯕ ꯃꯥ ꯀꯥꯎꯊꯣꯛꯂꯨꯔꯦ ꯃꯦꯝꯆꯥ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯧ ꯊꯕꯥꯕꯨ ꯂꯥꯛꯇꯨꯅ ꯀꯧꯔꯛꯂꯝꯃꯤ ꯊꯕꯥ ꯍꯩ ꯊꯕꯥ ꯁꯤꯔꯕ꯭ꯔꯅꯦ ꯅꯪꯕꯣ ꯇꯥꯔꯦ ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥꯅ ꯅꯃꯧꯕꯨ ꯀꯧꯕꯤꯕꯕꯣ ꯄꯣꯂꯥꯡꯈꯣꯛꯇ ꯐꯤ ꯐꯧꯔꯤ ꯍꯥꯏꯕ ꯈꯪꯗꯕ꯭ꯔ ꯅꯪꯒꯤ ꯐꯤꯔꯣꯜ ꯐꯧꯕꯗꯨ ꯂꯧꯁꯤꯜꯂꯒ ꯑꯩꯒꯤ ꯐꯤꯔꯣꯜꯕꯨꯅ ꯑꯗꯨꯃꯛ ꯄꯣꯂꯥꯡꯈꯣꯛꯇ ꯂꯧꯁꯤꯟꯗꯅ ꯊꯝꯂꯝꯂꯤꯕꯅꯤꯅꯦ ꯍꯥ ꯏꯃꯥꯒꯤ ꯐꯤꯗꯣ ꯀꯪꯗ꯭ꯔꯦ ꯍꯥꯏꯅ ꯐꯧꯔꯝꯕꯅꯦ ꯑꯩꯁꯨ ꯀꯣꯟꯅ ꯂꯧꯁꯤꯜꯂꯒꯦ ꯈꯜꯂꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯔꯤꯉꯩ ꯀꯥꯎꯊꯣꯛꯂꯨꯔꯦ ꯏꯃꯥ ꯅꯪꯒꯤꯗꯣ ꯀꯥꯎꯕ ꯅꯠꯇꯤꯌꯦ ꯊꯑꯣꯏꯅ ꯇꯧꯔꯤꯅꯦ ꯑꯩ ꯈꯪꯉꯦ ꯅꯪ ꯃꯑꯣꯡꯗꯤ ꯏꯃꯥꯟ ꯃꯥꯟꯗꯅ ꯅꯕꯨꯛ ꯐꯠꯇꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯅꯪ ꯅꯁꯥꯗꯨꯗ ꯑꯩꯒꯤ ꯃꯤꯒꯤ ꯌꯥꯝ ꯅꯥꯏꯌꯦ ꯅꯪꯁꯦ ꯍꯦ ꯅꯪꯅ ꯅꯕꯨꯛ ꯑꯁꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ ꯏꯃꯥ ꯅꯃꯧꯕꯨ ꯑꯗꯨꯝꯅ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯏꯃꯥꯅ ꯈꯜꯂꯤ ꯋꯥꯈꯜꯗꯣ ꯂꯥꯜꯂꯤ ꯑꯩꯅ ꯅꯪꯁꯦ ꯑꯃꯨꯛ ꯂꯥꯟꯅ ꯂꯧꯕ ꯇꯥꯍꯜꯂꯤꯕꯅꯤꯅꯦ ꯍꯥ ꯑꯩꯁꯦ ꯄꯨꯛ ꯐꯠꯇꯕꯤ ꯑꯐ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕꯤ ꯇꯥꯍꯜꯂꯤꯕꯅꯦꯕ ꯍꯦ ꯅꯨꯡꯆꯤꯛꯅꯕꯤ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤ ꯑꯩ ꯏꯁꯦ ꯁꯨꯝ ꯀꯥꯔꯛꯀꯗꯧꯔꯤꯗ ꯑꯩ ꯍꯦ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯕꯨꯛ ꯐꯠꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ ꯅꯣꯏꯒꯤ ꯅꯃꯥ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤꯗꯨꯅ ꯑꯁꯨꯝꯅ ꯊꯕꯛ ꯇꯧꯕꯗ ꯑꯩꯒꯤ ꯃꯤꯒꯤ ꯅꯥꯌꯨ ꯍꯥꯏꯗꯅ ꯏꯟꯁꯤꯜꯂꯛꯄ꯭ꯔꯅ ꯍꯦꯛ ꯋꯥꯔꯛꯇꯕꯤ ꯏꯃꯥꯅ ꯆꯩꯅꯤꯡ ꯉꯥꯡꯅꯤꯡꯕ ꯄꯨꯝꯕ ꯅꯃꯧꯗ ꯉꯥꯡꯕꯤꯌꯨ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯕꯨꯗꯤ ꯄꯜꯂꯒ ꯉꯥꯡꯕꯤꯒꯅꯨ ꯑꯩꯉꯣꯟꯗ ꯃꯆꯤꯟꯒꯁꯦ ꯍꯪꯒꯠꯂꯒ ꯈꯨꯝꯃꯤꯅꯦ ꯃꯁꯦ ꯅꯣꯏ ꯅꯃꯥ ꯀꯨꯝ ꯂꯩꯅꯥ ꯅꯥꯕꯤꯗꯣ ꯍꯥ ꯂꯥꯏꯔꯕꯤꯗꯣ ꯄꯜꯂꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯄꯜꯂꯦ ꯅꯣꯏꯒꯤ ꯅꯃꯥ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤꯗꯣ ꯑꯩꯅ ꯄꯜꯂꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯁꯤ ꯍꯥꯏꯅ ꯃꯦꯝꯆꯥꯅ ꯃꯃꯧ ꯊꯕꯥꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯈꯨꯕꯥꯛꯅ ꯗꯝ ꯍꯦꯛꯇ ꯊꯥꯏ ꯇꯥꯟꯖꯥꯗꯨꯗ ꯀꯩꯊꯦꯜꯗ ꯄꯣꯠ ꯂꯩꯕ ꯆꯠꯈꯤꯕ ꯊꯕꯥꯒꯤ ꯃꯄꯨꯔꯣꯏꯕ ꯂꯣꯏꯌꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤ ꯊꯣꯏꯕꯤꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯝꯃꯤ ꯂꯣꯏꯌꯥ ꯃꯃꯥꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯊꯕꯥꯕꯨ ꯐꯨꯕꯗꯨꯗ ꯊꯣꯡꯒꯥꯜꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯍꯩꯃꯥ ꯀꯩꯅꯣ ꯏꯃꯥ ꯁꯤ ꯑꯃꯨꯛꯇ ꯊꯥꯗꯣꯛꯑꯣꯕ ꯏꯃꯥ ꯁꯤ ꯅꯃꯧ ꯅꯨꯄꯤꯗ ꯐꯨꯔꯤꯕꯁꯤ ꯑꯝꯇ ꯂꯦꯞꯄꯨ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕꯤꯁꯨ ꯄ꯭ꯔꯕ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯅꯝꯃꯕꯨ ꯀꯣꯟꯁꯤꯟꯕꯤ ꯏꯃꯥꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯅꯪꯕꯨ ꯐꯨꯔꯤꯁꯦ ꯍꯦ ꯏꯅꯦꯕꯣꯛ ꯁꯥꯕꯤ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯩꯅ ꯃꯥꯕꯨ ꯐꯨꯔꯤꯕꯁꯦ ꯃꯔꯝ ꯂꯩ ꯃꯁꯦ
ꯃꯄꯥꯟ ꯊꯣꯡꯗ ꯐꯕꯤ ꯁꯥꯕꯒꯤ ꯋꯥꯅꯤ ꯃꯅꯨꯡꯗꯗꯤ ꯌꯥꯝ ꯐꯠꯇꯕꯅꯤ ꯃꯥꯅ ꯐꯠꯇꯕꯒꯤ ꯆꯥꯡꯁꯦ ꯅꯣꯏꯁꯨ ꯑꯝꯇ ꯌꯦꯡꯉꯣꯕ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯕ ꯃꯥꯒꯤ ꯐꯤ ꯄꯨꯝꯅꯃꯛꯇꯤ ꯂꯧꯁꯤꯟꯈ꯭ꯔꯒ ꯑꯩꯒꯤ ꯐꯤꯔꯣꯜꯕꯨꯅ ꯑꯩꯅ ꯂꯧꯁꯤꯟꯖꯁꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯗꯨꯃꯛ ꯐꯧꯗꯨꯅ ꯊꯝꯂꯝꯂꯤꯕꯅꯤꯅꯦ ꯊꯕꯥ ꯏꯃꯥꯅ ꯑꯩꯁꯤ ꯆꯨꯝꯕ꯭ꯔꯣ ꯊꯕꯥ ꯃꯀꯣꯛ ꯑꯗꯨ ꯍꯥꯏꯗꯨꯅ ꯃꯣꯏꯇꯥꯁꯣ ꯑꯩꯅ ꯊꯑꯣꯏꯅ ꯇꯧꯕ ꯅꯠꯇꯦ ꯏꯃꯥꯒꯤ ꯐꯤꯁꯤꯡꯗꯣ ꯀꯪꯗꯦ ꯍꯥꯏꯗꯅ ꯑꯩꯅ ꯑꯇꯣꯞꯄ ꯐꯤꯔꯣꯜꯁꯤꯡꯗꯨ ꯂꯧꯁꯤꯜꯂꯒ ꯏꯃꯥꯒꯤꯗꯨꯅ ꯀꯣꯟꯅ ꯀꯪꯂꯕ ꯀꯥꯟꯗ ꯂꯧꯁꯤꯜꯂꯒꯦ ꯍꯥꯏꯅ ꯐꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯌꯥꯆꯪꯂꯛꯄꯁꯤꯗ ꯊꯕꯛ ꯑꯃ ꯇꯧꯔꯤꯉꯩꯗ ꯀꯥꯎꯗꯅ ꯂꯧꯁꯤꯜꯍꯧꯗꯕꯅꯤ ꯍꯣ ꯃꯗꯣ ꯅꯪꯅ ꯊꯑꯣꯏꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯅꯪꯒꯤꯗꯨ ꯀꯥꯎꯕ ꯅꯠꯇꯤꯌꯦ ꯊꯑꯣꯏꯅ ꯇꯧꯔꯤꯕꯅꯤ ꯌꯥꯔꯤꯁꯦ ꯀꯩꯁꯨ ꯅꯠꯇꯕꯗ ꯃꯔꯝꯁꯤꯒꯤꯅꯦ ꯌꯥꯆꯪꯂꯛꯄꯁꯤ ꯏꯔꯥꯡ ꯁꯥꯒꯠꯀꯅꯨ ꯊꯕꯥ ꯏꯃꯥꯒꯤ ꯐꯤꯔꯣꯜ ꯂꯧꯁꯤꯜꯂꯝꯗꯦ ꯍꯥꯏꯗꯣ ꯂꯧꯁꯤꯜꯂꯨꯔꯁꯨ ꯍꯣ ꯌꯥꯖꯔꯦ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯅꯠꯇꯨꯅ ꯂꯧꯁꯤꯟꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯅꯅꯥꯏ ꯑꯩ ꯏꯁꯥꯅ ꯂꯧꯁꯤꯟꯖꯔꯨꯔꯦ ꯊꯣꯏꯕꯤꯅ ꯏꯃꯥꯅ ꯂꯧꯁꯤꯜꯂꯕꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯀꯔꯤꯒꯤ ꯇꯥꯗꯅꯤ ꯑꯩꯒꯤ ꯐꯤ ꯃꯥꯅ ꯂꯧꯁꯤꯟꯗ꯭ꯔꯤꯕꯗꯣ ꯊꯑꯣꯏꯅ ꯂꯧꯁꯤꯟꯗ꯭ꯔꯤꯕꯅꯤ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤ ꯑꯁ ꯏꯃꯥ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥꯁꯨ ꯈꯔ ꯐꯅ ꯈꯟꯕ ꯇꯝꯕꯤꯌꯨ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯅꯃꯧ ꯅꯨꯄꯤꯁꯤꯕు ꯃꯇꯝ ꯄꯨꯝꯕꯗ ꯐꯠꯇꯅ ꯈꯜꯂꯤꯕꯁꯤꯕꯣ ꯑꯦ ꯅꯨꯄꯤ ꯃꯤꯆꯪ ꯆꯪꯂꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯍꯩ ꯑꯇꯥ ꯃꯣꯔꯥ ꯇꯪꯈꯥꯏꯁꯤꯐꯧ ꯅꯨꯄꯤꯅ ꯉꯝꯕꯧ ꯅꯪꯅꯦ ꯅꯨꯄꯤ ꯋꯥꯗ ꯌꯥꯝ ꯌꯥꯎꯔꯛꯀꯅꯨꯀꯣ ꯅꯪ ꯅꯇꯨ ꯃꯤꯆꯪ ꯆꯪꯂꯤꯕꯗꯣ ꯏꯀꯥꯏꯗ꯭ꯔꯅꯦꯍꯦ ꯅꯪꯕꯣ ꯍꯣꯏ ꯏꯀꯥꯏꯕꯤꯗꯦ ꯑꯩꯗꯤꯅꯦ ꯏꯃꯥꯅ ꯆꯨꯝꯂꯦ ꯏꯃꯥꯒꯤ ꯃꯤꯆꯪ ꯆꯪꯉꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯆꯨꯝꯂꯦꯗꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯉꯤ ꯑꯁꯤ ꯍꯥꯏꯅ ꯂꯣꯌꯥꯅ ꯊꯕꯥꯕꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯣꯏꯗꯧ ꯊꯤꯠꯅ ꯍꯦ ꯃꯁꯤ ꯅꯨꯄꯤꯅ ꯉꯝꯕ ꯑꯙꯥ ꯃꯣꯔꯥ ꯅꯪ ꯅꯇꯨ ꯃꯤꯆꯪ ꯆꯪꯅꯕ ꯍꯣꯠꯅꯕꯗꯅꯦ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕꯅꯦ ꯅꯪ ꯑꯃ ꯑꯁ ꯇꯥꯅꯤꯡꯗ꯭ꯔꯦꯕ ꯏꯃꯥ ꯀꯔꯤ ꯆꯥꯒꯅꯤ ꯌꯥꯆꯪꯂꯛꯄꯁꯤ ꯂꯥꯎ ꯈꯣꯡꯉꯤꯅꯣ ꯌꯥꯅꯤꯡ ꯍꯅꯨꯈꯩ ꯈꯟꯅ ꯆꯩꯅꯕꯒꯁꯦ ꯌꯥꯝ ꯄꯥꯝꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣꯏꯕ ꯃꯃꯥꯏꯒꯤ ꯃꯤꯆꯪ ꯆꯪꯕ ꯃꯃꯥꯏꯕꯨ ꯅꯨꯡꯁꯤꯕ ꯃꯆꯥ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯩꯋꯥꯅꯤ ꯃꯁꯤ ꯄꯨꯝꯕꯁꯦ ꯃꯁꯤꯒꯤ ꯃꯧꯁꯤꯅꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯨ ꯏꯆꯥꯅꯨꯄꯤꯁꯨ ꯑꯅꯤꯃꯛ ꯃꯥꯅ ꯄꯨꯡꯁꯣꯝ ꯍꯦꯛ ꯁꯨꯝꯕꯤꯈ꯭ꯔꯦꯕ ꯀꯔꯤ ꯂꯩꯋꯥꯕꯨ ꯄꯥꯏꯕꯅꯣ ꯈꯪꯗꯦꯅꯤ ꯑꯣꯟꯊꯣꯛꯅ ꯀꯤꯔꯦꯇꯀꯣ ꯑꯩꯗꯤ ꯁꯣꯝꯗ ꯀꯥ ꯃꯅꯨꯡꯗꯅꯤ ꯊꯕꯥ ꯃꯅꯦꯝꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯔꯝꯒꯤ ꯃꯥꯕꯨ ꯍꯦꯛꯇ ꯐꯨ ꯆꯩꯗꯅ ꯇꯧꯕꯁꯤda ꯃꯍꯥꯛ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯀꯞꯂꯤ ꯊꯕꯥ ꯌꯥꯔꯤꯁꯤ ꯀꯞꯂꯅꯨ ꯅꯪꯅ ꯀꯞꯄꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯃꯣꯏꯇꯥꯁꯧ ꯏꯃꯥꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯊꯤꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯔꯒꯦ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯊꯕꯥ ꯑꯩꯒꯤ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯊꯣꯏꯕꯤꯁꯨ ꯃꯅꯝꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯏꯅꯝꯃ ꯊꯣꯏꯕꯤ ꯃꯅꯝꯃꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ ꯏꯅꯝꯃ ꯁꯤ ꯀꯞꯂꯅꯨ ꯁꯨꯝ ꯀꯞꯂꯕꯗꯤ ꯀꯣꯛ ꯆꯤꯛꯂꯅꯤ ꯑꯩꯈꯣꯏ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯖꯗꯅ ꯂꯩꯔꯁꯤꯕ ꯀꯔꯤꯝꯇ ꯈꯜꯂꯨꯅꯣꯕ ꯉꯥꯎꯔꯕꯅꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤꯅ ꯃꯅꯝꯃꯕꯨ ꯊꯦꯝꯂꯤ ꯂꯣꯌꯥ ꯃꯆꯟꯅꯨꯄꯤ ꯊꯣꯏꯕꯤꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯊꯣꯏꯕꯤ ꯑꯩꯗꯤ ꯉꯥ ꯍꯥꯞꯄ ꯈꯥꯎꯗꯣ ꯃꯪꯒꯣꯜꯗ ꯑꯗꯨꯝ ꯊꯝꯃꯝꯃꯤꯅꯦ ꯍꯧꯗꯣꯡꯅꯒ ꯆꯦꯜꯂꯝꯗꯅꯀꯣ ꯑꯩꯅ ꯆꯥꯛꯈꯨꯝꯗ ꯊꯝꯂꯝꯂꯕꯅꯤ ꯏꯅꯝꯃ ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯑꯩ ꯊꯣꯡꯕꯤꯔꯒꯦ ꯌꯥꯅꯤ ꯊꯣꯏꯕꯤ ꯏꯅꯝꯃ ꯁꯨꯝ ꯊꯣꯡꯒꯦ ꯅꯣꯏ ꯑꯅꯤ ꯍꯦꯛ ꯊꯣꯡꯃꯤꯟꯅꯔꯣ ꯑꯩ ꯉꯥ ꯁꯦꯝꯃꯨꯈꯤꯒꯦ ꯆꯥꯛ ꯃꯩ ꯊꯥꯒꯠꯅꯕ ꯇꯧꯔꯣ ꯆꯥꯛ ꯉꯟꯁꯤ ꯆꯥꯛ ꯊꯦꯡꯂꯕꯗꯤ ꯏꯃꯥꯅ ꯏꯁꯧ ꯇꯧꯔꯛꯀꯅꯤ ꯍꯣꯔꯦꯟ ꯊꯨꯝ ꯃꯣꯔꯣꯛꯀꯥꯗꯣ ꯌꯦꯡꯂꯒ ꯊꯥꯛꯎꯀꯣ ꯏꯃꯥꯅ ꯆꯥꯕ ꯌꯥꯅꯕ ꯃꯑꯣꯡꯗ ꯍꯥꯎꯅ ꯍꯦꯛ ꯊꯣꯡꯉꯨ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯤ ꯃꯥꯒꯤ ꯐꯅꯦꯛ ꯃꯔꯨꯞ ꯑꯃ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯃꯅꯝꯃ ꯊꯕꯥꯒ ꯐꯅꯦꯛꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯃꯤꯟꯅꯔꯤ ꯅꯪꯒꯤ ꯐꯅꯦꯛ ꯃꯔꯨꯞꯁꯤꯕꯨ ꯐꯅꯦꯛ ꯀꯌꯥꯕꯨ ꯇꯥꯔꯤꯅꯣ ꯐꯅꯦꯛ 19 ꯇꯥꯕꯅꯤ ꯏꯅꯝꯃ ꯑꯗꯨ ꯏꯅꯝꯃ ꯁꯤꯒꯤ ꯍꯪꯒꯥꯝ ꯃꯔꯨ ꯄꯣꯈꯥꯏ ꯃꯆꯨꯗ ꯃꯄꯥꯜ ꯑꯁꯪꯕꯅ ꯀꯣꯠꯄꯁꯦ ꯏꯅꯝꯃ ꯂꯧꯖꯔꯣ ꯁꯤꯒꯤ ꯃꯆꯨꯁꯦ ꯏꯅꯝꯃꯗ ꯌꯥꯝ ꯄꯛꯆꯅꯤꯕ ꯁꯤ 이놈아, 시기판액시 이놈을 럭저로. 야래 이놈을 럭로이 토이비. 낭의 원꽃 오이나봐 아둠 탐진적. 하잉 마원 노비 오이바 깐다 세나봐. 아이디 구승오버니나 빡사로이바. 이놈마디 구승오버니나 빡사니. 아이디 눅시드나 삐버니 럭실로시 이놈아. 아시아이나 토이비 타바다 마기 판액 아마 삐람이. 토이비 구이지니거 이사기 루홍부세. 구이지나마. 다니 묵다 nga이락라버니. 강하우리 마땀시. ꯇꯥꯟꯖꯥꯗꯨꯗ ꯃꯦꯝꯆꯥ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯈ꯭ꯌꯥ ꯆꯟꯗꯕ ꯃꯈꯩ ꯀ꯭ꯋꯥ ꯎꯝꯗꯨꯅ ꯃꯆꯥ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯊꯔꯛꯂꯝꯃꯤ. ꯏꯁꯥꯒꯤ ꯐꯅꯦꯛꯄꯨ ꯀꯌꯥꯝ ꯂꯩꯔꯒꯦ ꯈꯔꯒ ꯂꯩꯈꯤꯁꯤꯔꯣ? ꯌꯥꯔꯅꯤꯃ ꯐꯅꯦꯛ 50-ꯍꯨꯝꯐꯨꯒꯤ ꯃꯌꯥꯗ ꯂꯩꯔꯦ ꯀꯌꯥꯝ ꯄꯨꯅꯤ ꯍꯥꯏꯒꯦ? ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯤꯕꯨ ꯌꯨꯝꯊꯪꯅꯕꯒꯤ ꯃꯇꯥ ꯑꯃꯅ ꯀꯧꯔꯛꯂꯝꯃꯤ. ꯍꯣ ꯏꯇꯥ ꯊꯣꯏꯕꯤ ꯀꯩ ꯍꯥꯏꯒꯦ ꯏꯇꯥ?
ꯑꯩꯈꯣꯏꯗꯃꯛꯇ ꯂꯥꯛꯑꯣ ꯀꯩꯅꯣꯝꯃ ꯌꯦꯡꯉꯨ ꯂꯥꯛꯑꯣꯕ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯏꯅꯝꯃ ꯑꯩ ꯅꯨꯔꯦ ꯍꯣꯏꯗꯃꯛꯇ ꯆꯠꯂꯨꯈꯤꯒꯦ ꯀꯨꯏꯔꯛꯑꯣꯏ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯈꯪꯗꯦ ꯃꯁꯤꯅ ꯑꯃꯨꯛ ꯂꯥꯛꯑꯣꯅ ꯀꯧꯔꯛꯏꯁꯦ ꯑꯁꯤ ꯍꯥꯏꯅ ꯆꯠꯈꯤ ꯑꯁꯨꯝꯅ ꯊꯣꯏꯕꯤꯅ ꯆꯠꯈ꯭ꯔꯕꯗ ꯊꯕ ꯃꯆꯥꯅꯨꯄꯤꯒꯤ ꯐꯅꯦꯛꯁꯤꯡ ꯑꯗꯨꯕꯨ ꯃꯔꯣꯟ ꯂꯣꯟꯈꯠꯇꯨꯅ ꯊꯝꯂꯤ ꯑꯗꯨꯒ ꯃꯥꯒꯤꯅꯦ ꯍꯥꯏꯅ ꯊꯣꯏꯕꯤꯅ ꯄꯤꯌꯨ ꯐꯅꯦꯛ ꯑꯗꯨ ꯃꯥꯒꯤ ꯀꯥꯗ ꯊꯝꯂꯨꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯕꯒ ꯃꯦꯝꯆꯥꯅ ꯃꯥꯕꯨ ꯈꯝꯂꯛꯂꯝꯃꯤ ꯍꯦ ꯉꯥꯏꯈꯣ ꯅꯪ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ ꯀꯔꯤꯅꯣ ꯅꯪꯅ ꯅꯈꯨꯠꯇ ꯄꯥꯏꯔꯤꯕꯗꯣ ꯐꯅꯦꯛꯅꯤ ꯏꯃꯥ ꯐꯅꯦꯛꯅꯤ ꯏꯃꯥ ꯀꯥꯏꯗꯣ ꯍꯦ ꯅꯪꯒꯤꯗꯣ ꯅꯆꯥꯅꯨꯄꯤꯒꯤ ꯐꯅꯦꯛꯁꯤꯡ ꯑꯁꯤꯒꯤ ꯍꯨꯔꯥꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯅꯠꯇꯦ ꯏꯃꯥ ꯊꯣꯏ ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯦꯝꯆꯥꯅ ꯊꯕꯥꯕꯨ ꯆꯩꯊꯠꯂꯛꯂꯝꯃꯤ ꯇꯥꯅꯤꯡꯗꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯨꯔꯥꯟꯕꯤ ꯅꯪꯅ ꯉꯝꯂꯤꯕꯨ ꯅꯆꯥꯅꯨꯄꯤꯒꯤ ꯐꯅꯦꯛꯁꯦ ꯂꯣꯏꯁꯤꯟꯕꯤꯕ ꯁꯥꯔꯒ ꯐꯅꯦꯛꯀ ꯌꯦꯛꯂꯤꯕꯅꯤꯅꯦ ꯍꯥ ꯃꯑꯣꯡ ꯃꯥꯟꯗꯅ ꯍꯨꯔꯥꯟꯕꯒꯁꯨ ꯌꯥꯝ ꯍꯩꯔꯝꯃꯤꯅꯤ ꯅꯪꯗꯤ 이ꯕꯦꯝꯃ 이마 ꯐꯅꯦꯛꯁꯦ ꯑꯩꯅ ꯍꯨꯔꯥꯟꯕ ꯅꯠꯇꯤꯌꯦ ꯊꯣꯏꯕꯤꯅ ꯑꯩꯒꯤ ꯑꯣꯏꯔꯣ ꯍꯥꯏꯅ ꯄꯤꯕꯅꯤ ꯅꯆꯤꯟꯗꯨ ꯈꯤꯊꯤꯔꯅꯨ 이ꯕꯦꯝꯃ ꯀꯗꯥꯏ ꯐꯅꯦꯛꯇꯣ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯍꯨꯔꯥꯟꯕꯤ ꯑꯁꯤ ꯍꯥꯏꯅ ꯐꯅꯦꯛ ꯑꯗꯨ ꯃꯃꯨꯒꯤ ꯃꯈꯨꯠꯇꯒꯤ ꯃꯨꯜꯂꯤ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯤꯁꯨ ꯃꯇꯥꯒꯤ ꯃꯌꯨꯝꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯍꯥꯏ ꯊꯣꯏꯕꯤ ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯇꯨ ꯌꯦꯡꯉꯨ ꯅꯪꯒꯤ ꯐꯅꯦꯛꯁꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯍꯨꯔꯥꯜꯂꯝꯂꯤꯕꯅꯤ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯥꯝ ꯇꯜꯂꯤꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯋꯥ ꯌꯥꯝ ꯉꯥꯡꯉꯦꯕ ꯐꯅꯦꯛꯇꯣ ꯑꯩꯅ ꯏꯅꯝꯃꯗ ꯄꯤꯕꯅꯤ ꯀꯗꯥꯏꯗ ꯄꯤꯔꯣ ꯐꯅꯦꯛꯇꯣ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤꯅ ꯃꯃꯥꯗꯒꯤ ꯐꯅꯦꯛ ꯑꯗꯨ ꯂꯧꯏ 이ꯅꯝꯃ ꯑꯩꯈꯣꯏ ꯃꯥꯁꯤ ꯉꯥꯎꯔꯕꯅꯤ ꯃꯉꯣꯟꯗ ꯑꯐ ꯋꯥꯈꯜ ꯑꯝꯇ ꯈꯟꯗ꯭ꯔꯕꯅꯤ ꯉꯝꯗ꯭ꯔꯕꯅꯦꯕ ꯈꯟꯕ ꯁꯤ ꯐꯅꯦꯛꯁꯤ ꯂꯧꯁꯤꯜꯂꯨ ꯑꯁꯤ ꯍꯥꯏꯅ ꯃꯅꯕꯗ ꯐꯅꯦꯛ ꯑꯗꯨ ꯄꯤ ꯑꯗꯨꯕꯨ ꯊꯕ ꯃꯅꯦꯝꯅ ꯃꯥꯕꯨ ꯍꯨꯔꯥꯟꯕꯤ ꯍꯥꯏꯅ ꯉꯥꯡꯕꯗꯨꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯗꯨꯅ ꯊꯣꯏꯕꯤ 이ꯅꯝꯃ ꯐꯅꯦꯛꯇꯣ ꯂꯧꯔꯔꯣꯏꯒꯦ ꯀꯩꯒꯤꯅꯣ 이ꯅꯝꯃ ꯁꯤ ꯂꯧꯁꯤꯜꯂꯣꯕ ꯌꯥꯔꯦ ꯊꯣꯏꯕꯤ 이ꯅꯝꯃ ꯂꯧꯔꯔꯣꯏ ꯑꯁꯤ ꯍꯥꯏꯅ ꯊꯕ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯅꯝꯃꯅ ꯆꯪꯈ꯭ꯔꯕꯗ ꯊꯣꯏꯕꯤ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯐꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ 이ꯅꯝꯃꯁꯦ ꯑꯩꯅ ꯄꯤꯕ ꯐꯅꯦꯛꯁꯤ ꯂꯧ ꯌꯥꯗ꯭ꯔꯦꯕ ꯐꯔꯦ ꯀꯩꯗꯧꯔꯒꯦ ꯂꯧꯗ꯭ꯔꯒ ꯇꯣꯛꯆꯁꯅꯤ 이마 ꯅꯪꯅꯦ ꯅꯕꯨꯛꯆꯦꯜ ꯑꯃ ꯇꯧꯋꯦ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯅꯕꯨꯛ ꯐꯠꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯃꯤꯉꯣꯟꯗ ꯍꯦꯛꯇ ꯍꯨꯔꯥꯟꯕꯤꯅ ꯍꯥꯏꯗꯨꯕꯨ ꯀꯔꯤ ꯋꯥꯈꯜꯅꯣ ꯍꯥꯏꯕꯅꯤꯗ ꯀꯅꯥ ꯈꯪꯖꯅꯤꯒꯦ ꯑꯩꯗꯤ ꯍꯨꯔꯥꯜꯂꯤꯕꯣꯏ ꯅꯤꯡꯗꯅ ꯍꯥꯏꯕꯅꯤ ꯀꯩꯅꯣ 이마 ꯅꯪꯅꯦ 이ꯅꯝꯃꯅ ꯃꯕꯨꯡ ꯃꯄꯥꯎ ꯐꯕ ꯏꯪ ꯇꯞꯄ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯐꯕꯅꯤꯀꯣ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕꯤ ꯃꯣꯏꯔꯝꯂꯕꯗꯤ ꯏꯃꯥꯒꯤ ꯅꯋꯣꯡꯗꯣ ꯁꯣꯏꯗꯅ ꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯍꯥꯏꯕꯤꯔꯛꯀꯅꯤ ꯆꯠꯂꯣ ꯍꯣꯏ ꯇꯥꯅꯤꯡꯗꯦ ꯃꯦꯝꯆꯥ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯕ ꯉꯝꯒꯗꯧ ꯃꯤ ꯂꯩꯇꯦ ꯑꯗꯨ ꯉꯥꯏꯈꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯋꯣꯠ ꯑꯄꯥ ꯁꯥꯗꯅ ꯐꯅꯦꯛꯀ ꯄꯤꯔꯤꯗꯤ ꯄꯤꯔꯤꯅꯤ ꯀꯩꯅꯣ 이ꯅꯝꯃ ꯅꯨꯡꯁꯤꯕꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯗꯤ 이ꯅꯝꯃꯁꯦ ꯑꯩꯗꯤ 이마ꯒꯤ ꯅꯆꯥ ꯑꯣꯏꯔꯕꯁꯨ 이마ꯒꯨꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯃꯕꯨꯛ ꯐꯠꯇꯕꯤꯗꯤ ꯑꯣꯏꯗꯦ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯃꯦꯝꯆꯥ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯊꯕꯥꯕꯨ ꯑꯗꯨꯃꯛ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯅ ꯃꯃꯧ ꯑꯁꯤꯕꯨ ꯃꯥꯅ ꯐꯨꯕꯤꯕꯁꯨ ꯌꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯕꯥꯒꯤ ꯃꯃꯥ ꯑꯗꯨ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯄꯥꯝꯗꯒꯤ ꯄꯥꯎ ꯂꯥꯛꯇꯨꯅ ꯊꯕꯥ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯂꯣꯌꯥ ꯑꯗꯨ ꯊꯕꯥꯒꯤ ꯃꯄꯥꯝꯗ ꯆꯠꯅꯕ ꯍꯥꯏꯅ ꯂꯣꯏꯁꯤꯜꯂꯤ ꯊꯣꯏꯕꯤꯅ ꯃꯅꯝꯃꯅ ꯃꯄꯥꯝꯗ ꯆꯠꯄꯗ ꯄꯨꯅꯕ ꯍꯥꯏꯗꯅ ꯏꯪꯈꯣꯜꯗ ꯍꯧꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯄꯤꯔꯤ ꯊꯕꯥ ꯑꯃꯗꯤ ꯂꯣꯌꯥꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯊꯣꯏꯕꯤꯅ 이ꯅꯝꯃ ꯇꯥꯆꯧ ꯅꯣꯏ ꯂꯣꯏꯔꯕꯣ ꯁꯤ ꯑꯩꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯏꯪꯈꯣꯜꯗꯒꯤ ꯍꯦꯛꯄꯤꯕꯅꯤ ꯇꯣꯔꯣꯕꯣꯠ ꯑꯃꯁꯨ ꯌꯥꯎꯕꯅꯤ 이ꯅꯦꯒꯤ ꯆꯝꯐꯨꯠ ꯆꯥꯅꯕ ꯍꯥꯏꯗꯅ ꯑꯣꯟꯊꯣꯛꯅ ꯌꯥꯝꯃꯤꯗ ꯊꯣꯏꯕꯤ ꯅꯪꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯁꯤꯗꯤ ꯀꯩꯁꯨꯝ ꯌꯥꯝꯗꯕꯅꯤꯗ 이ꯅꯝꯃ ꯊꯣꯏꯕꯤ ꯑꯩꯈꯣꯏ ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯊꯕꯤꯗꯨꯗꯤ ꯍꯥꯞꯄ꯭ꯔꯣ ꯂꯣꯏꯅ ꯍꯥꯞꯂꯕꯅꯤ ꯇꯥꯆꯧ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯦꯝꯆꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯄꯨꯈꯣ ꯑꯔꯩꯕ ꯄꯨꯝꯅꯃꯛ ꯈꯣꯝꯃꯒꯅꯦ ꯅꯇꯨ ꯃꯄꯥꯝꯗ ꯂꯣꯏꯅ ꯄꯨꯈ꯭ꯔꯣ ꯑꯩꯅ ꯋꯥꯅ ꯊꯥꯖꯔꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯁꯦ ꯅꯇꯨ ꯃꯄꯥꯝꯗ ꯄꯨꯅꯕꯅꯦ ꯄꯨ 이마ꯅ ꯌꯥꯝ ꯊꯥꯔꯕꯅꯤꯅ ꯏꯪꯈꯣꯜꯁꯤ ꯍꯧꯔꯤꯕ ꯄꯥꯜꯂꯤꯕꯁꯤꯡꯁꯦ ꯑꯩꯒ 이ꯅꯝꯃꯒꯅꯊꯥꯕ ꯉꯥꯛꯇꯅꯤꯀꯣ 이마ꯕꯨ ꯅꯣꯡꯃꯇ ꯏꯪꯈꯣꯜꯗ ꯆꯪꯗꯨꯅ ꯏꯁꯤꯡ ꯆꯥꯏꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ ꯊꯣꯏꯕꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯦꯝꯆꯥ ꯂꯠꯂꯠ ꯇꯧꯅ ꯌꯥꯎꯏ ꯀꯩꯅꯣ ꯑꯩꯁꯨ ꯑꯌꯨꯛꯀꯤ ꯅꯨꯡꯊꯤꯜꯒꯤ ꯏꯁꯤꯡ ꯑꯗꯨꯝ ꯆꯥꯏꯅ ꯆꯥꯏꯔꯝꯃꯅꯤ ꯌꯥꯝꯅ ꯌꯥꯔꯦ ꯊꯣꯏꯕꯤ 이마ꯅ ꯉꯥꯡꯕꯕꯨ ꯉꯥꯡꯖꯁꯅꯨ ꯃꯥ ꯑꯩꯈꯣꯏꯃꯨꯛ ꯆꯠꯂꯨꯈꯤꯒꯦ 이마 ꯅꯃꯧ ꯏꯄꯥꯝꯗ ꯆꯠꯆꯔꯨꯈꯤꯒꯦ ꯆꯠꯅꯤꯅ ꯊꯣꯛꯂꯛꯂꯕ ꯅꯠꯇ꯭ꯔꯣ ꯆꯠꯂꯣ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯔꯝꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ ꯆꯠꯊꯣꯛꯂꯝꯗꯥꯏꯗ ꯌꯨꯝꯒꯤ ꯑꯍꯜꯗꯆꯠꯂꯒꯦ ꯈꯣꯠꯂꯒꯦ ꯍꯥꯏꯕꯁꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄꯅꯤ ꯀꯩꯅꯣ 이마 ꯍꯣ ꯑꯗꯨ ꯍꯥꯏꯔꯛꯑꯣ ꯍꯥꯏꯗꯦ ꯐꯔꯦꯁꯤ 이마 ꯑꯗꯣ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ 이ꯅꯝꯃ 이ꯅꯦꯗꯣ ꯑꯩꯅ ꯅꯥꯕ ꯊꯨꯅ ꯐꯔꯣ ꯍꯥꯏꯔꯛꯑꯦꯅ ꯈꯔ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯗꯣ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯅꯥꯕ ꯊꯨꯅ ꯐꯅꯕ ꯆꯥꯛꯀꯗꯣ ꯌꯥꯝ ꯆꯥꯁꯤꯜꯂꯨꯅ ꯍꯥꯏꯕꯤꯌꯨꯀꯣ ꯍꯣꯏ ꯍꯥꯏꯒꯦ ꯑꯗꯨꯗꯤ 이ꯅꯝꯃ ꯍꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ
ꯌꯨꯝꯗ ꯅꯤꯡꯊꯤꯖꯅ ꯂꯩꯔꯝꯃꯨꯀꯣ ꯊꯣꯏꯕꯤ ꯑꯁꯤ ꯍꯥꯏꯅ ꯆꯠꯈꯤ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯃꯦꯝꯆꯥ ꯃꯪꯒꯣꯜ ꯑꯗꯨ ꯂꯦꯞꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯗꯨꯅ ꯏꯁꯧ ꯂꯥꯡꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯕ ꯃꯁꯤꯒꯤ ꯃꯧꯁꯦ ꯃꯄꯥꯝꯗꯕꯨ ꯆꯠꯈ꯭ꯔꯕꯗꯤ ꯍꯜꯂꯛꯀꯅꯤ ꯈꯪꯂꯣꯏꯗꯕꯅꯤ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯦ ꯍꯥꯏꯔꯕꯗꯤ ꯀꯣꯛ ꯍꯜꯂꯛꯂꯣꯏꯗꯕꯅꯤ ꯃꯇꯨ ꯃꯤꯆꯪ ꯆꯪꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯙꯥ ꯃꯣꯔꯥꯗꯁꯨ ꯃꯇꯨ ꯃꯄꯥꯝ ꯆꯠꯄ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯏ ꯅꯠꯇꯦ ꯍꯧꯖꯤꯛ ꯐꯥꯎ ꯃꯈꯣꯏꯕꯨ ꯅꯨꯄꯤ ꯃꯄꯥꯝꯗꯨꯗ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ ꯃꯣꯏꯒꯤ ꯃꯃꯥ ꯑꯅꯥꯕꯤꯗꯣ ꯁꯤꯔꯖꯥꯠꯂꯣ ꯃꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯣ ꯏꯃꯥ ꯅꯨꯡꯁꯥꯅꯒ ꯁꯥꯕꯁꯤꯗ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯉꯔꯪ ꯉꯔꯪ ꯉꯪꯉꯤꯗꯣ ꯃꯇꯝꯁꯦ ꯌꯥꯝ ꯉꯜꯂꯤ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯏ ꯇꯥꯆꯧꯒ ꯏꯅꯝꯃꯒꯗꯣ ꯍꯟꯖꯔꯛꯁꯅꯤ ꯍꯥꯏꯅꯔꯤꯉꯩ ꯍꯟꯕ ꯍꯜꯂꯦꯗꯨ ꯇꯥꯆꯧꯒ ꯏꯅꯝꯃꯒꯗꯤ ꯃꯦꯝꯆꯥ ꯃꯆꯥꯒ ꯃꯃꯧꯒ ꯂꯥꯛꯄ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏ ꯃꯇꯝꯁꯤ ꯊꯦꯡꯂꯦ ꯍꯥꯏꯔꯗꯤ ꯉꯟꯅ ꯍꯜꯂꯛꯄ ꯌꯥꯗ꯭ꯔꯣ ꯍꯥ ꯀꯗꯥꯏ ꯊꯦꯡꯂꯒꯦ ꯏꯃꯥ ꯑꯁꯨꯝ ꯉꯜꯂꯤꯁꯤꯗꯤ ꯍꯩꯔꯦꯗꯀꯣ ꯄꯥꯈꯨꯝ ꯄꯤꯕꯒꯗꯤ ꯑꯩꯒꯤꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇꯦ ꯅꯪꯅ ꯈꯨꯝꯃꯧ ꯍꯥꯏꯗꯦꯅꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯃꯥ ꯅꯪꯁꯦ ꯑꯁꯤ ꯍꯥꯏꯅ ꯂꯣꯌꯥ ꯃꯃꯥꯒ ꯉꯥꯡꯅꯕ ꯇꯜꯂꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯦꯝꯆꯥ ꯊꯕꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯄꯥꯝꯗ ꯑꯆꯨꯛ ꯀꯨꯏꯅ ꯂꯩꯔꯛꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯅꯣꯏ ꯅꯃꯥꯗꯨꯒ ꯅꯪꯒꯅ ꯏꯆꯥꯅꯨꯄꯥꯁꯤꯗ ꯀꯔꯤ ꯐꯠꯇ ꯋꯥꯏ ꯏꯟꯁꯤꯜꯂꯤ ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯈꯨꯝꯃꯨ 이사누빠시다 까리까리 팥도와 인실라게 하 나마두나 너희 나마두나 이마 모이다 쏘다 이마나 가슈 팥도와 인실라기 인실라 아마로 이사누빠시다 너희 나마나 사나 하이비 야나바 아두가 아이나 하이비완 야다나바 이가이와 마야마 감실락레 하이비세 아이나 캉르바니 이마기 와도 와카이니코 따바다이 나공이 따더래 나마 나오 이문데 짱가시 아시아이나 토이비나 타바부 부두나 이문데 짱키 ꯃꯦꯝꯆꯥ ꯗꯥꯔꯤꯗꯨꯗ ꯐꯝꯗꯨꯅ ꯃꯥꯒꯤ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤ ꯐꯠꯇꯕ ꯋꯥꯈꯜ ꯀꯌꯥꯃꯔꯨꯝ ꯑꯃ ꯈꯜꯂꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯊꯕꯥꯒꯤ ꯃꯃꯥ ꯑꯗꯨ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏꯗꯅ ꯊꯕꯥꯒꯤ ꯃꯄꯥꯝꯗꯒꯤ ꯄꯥꯎ ꯂꯥꯛꯂꯝꯃꯤ ꯏꯃꯥꯕꯨ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏꯕ ꯍꯣꯏ ꯏꯆꯦ ꯊꯕꯥ ꯏꯃꯥꯕꯨꯅ ꯏꯆꯦꯕꯨ ꯂꯥꯛꯄ ꯌꯥꯔꯗꯤ ꯑꯃꯨꯛꯇ ꯂꯥꯛꯑꯣꯏꯅ ꯍꯥꯏꯔꯛꯄꯅꯤ ꯆꯥꯎꯕ ꯉꯁꯤꯒꯤ ꯅꯪ ꯆꯠꯂꯣ ꯍꯌꯦꯡꯅꯦ ꯏꯆꯦ ꯉꯟꯇꯥꯅ ꯂꯥꯛꯂꯒꯦ ꯍꯥꯏꯔꯦ ꯍꯥꯏꯅ ꯅꯪꯅ ꯏꯃꯥꯗ ꯈꯔ ꯇꯝꯕꯤꯌꯨ ꯍꯣꯏ ꯐꯔꯦꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯏꯆꯦ ꯑꯁꯤ ꯍꯥꯏꯅ ꯆꯠꯈꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯁꯨꯅ ꯂꯩꯕ ꯀꯥꯟ ꯊꯕꯥꯅ ꯑꯁꯨꯝꯅ ꯋꯥ ꯍꯧꯗꯣꯔꯛꯂꯝꯃꯤ ꯏꯃꯥ ꯍꯣꯏ ꯇꯥꯆꯧ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯅꯥꯕ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏꯗꯅ ꯏꯄꯥꯝꯗꯒꯤ ꯄꯥꯎ ꯂꯥꯛꯏ ꯑꯗꯨꯅ ꯍꯌꯦꯡꯁꯦ ꯑꯩ ꯏꯄꯥꯝꯗ ꯑꯃꯨꯛꯇ ꯆꯠꯆꯔꯨꯒꯦ ꯍꯥꯏꯕꯕꯨ ꯃꯃꯧꯒꯤ ꯋꯥꯗꯨꯗ ꯃꯦꯝꯆꯥ ꯁꯧꯔꯥꯡꯅꯅ ꯆꯠꯄ ꯌꯥꯔꯣꯏ ꯅꯪ ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯏꯒꯤ ꯅꯌꯨꯝꯗ ꯅꯣꯏ ꯅꯃꯥꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯕꯤꯅꯕ ꯃꯤꯒ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ ꯏꯃꯥ ꯒꯤ ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯗꯕꯗꯨꯗ ꯃꯆꯥꯅꯨꯄꯤꯁꯤ ꯎꯖꯅꯤꯡꯗꯅ ꯂꯥꯛꯑꯣ ꯍꯥꯏꯅ ꯄꯥꯎꯁꯤꯜꯂꯛꯄ ꯑꯣꯏꯔꯅꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯆꯠꯄ ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏ ꯅꯍꯥꯟꯗꯁꯨ ꯅꯠꯇ꯭ꯔꯣ ꯅꯣꯏꯅꯤ ꯆꯠꯂꯨꯕꯗꯣ ꯁꯨꯝ ꯅꯄꯥꯝꯗ ꯆꯠꯂꯒ ꯂꯩꯒꯦꯗꯤ ꯀꯅꯥꯅ ꯌꯥꯗꯣꯏꯅꯣ ꯌꯥꯔꯣꯏꯀꯣ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ 이마 ꯆꯠꯁꯅꯨ ꯀꯩꯗꯧꯔꯒꯦ ꯃꯤ ꯑꯅꯥꯌꯦꯛ ꯌꯥꯎꯕꯒꯤꯅꯤ ꯅꯪ ꯑꯃꯁꯨ ꯑꯍꯜ ꯂꯃꯟ ꯌꯥꯝ ꯁꯥꯔꯛꯀꯅꯨ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯌꯥꯔꯣꯏꯗꯕꯅꯤ ꯃꯧꯅ ꯃꯄꯥꯝꯗ ꯇꯣꯏꯅ ꯆꯠꯄ ꯍꯥꯏꯁꯦ ꯑꯐꯕ ꯅꯠꯇꯦꯅꯦ ꯑꯗꯨꯅ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯟꯅꯔꯛꯀꯅꯨ ꯑꯁꯤ ꯍꯥꯏꯅ ꯃꯦꯝꯆꯥ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯂꯣꯌꯥ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯌꯦꯡꯗꯣ ꯀꯨꯏꯗꯕꯤ ꯅꯨꯡꯊꯤꯜꯗ ꯐꯠꯅꯤ ꯍꯦꯛ ꯆꯠꯂꯨꯔꯣ ꯑꯩ ꯆꯠꯂꯔꯣꯏꯒꯦꯗ ꯀꯣꯟꯅ ꯑꯣꯏꯅ ꯆꯠꯂꯒꯦ ꯃꯣꯏ ꯇꯥꯆꯧ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯦꯝꯆꯥꯅ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯊꯣꯛꯂꯛꯄꯒ ꯊꯕꯥꯅ ꯆꯪꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯔꯗꯨꯅ ꯑꯅꯤꯗꯨ ꯗꯣꯝ ꯍꯦꯛ ꯊꯣꯡꯖꯤꯟꯅꯩ ꯃꯦꯝꯆꯥ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯇꯨꯁꯤꯜꯂꯤ ꯑꯣꯏ ꯃꯁꯤ ꯑꯌꯣ ꯏꯃꯥ ꯁꯣꯛꯄ꯭ꯔꯣ ꯁꯤ ꯍꯧꯒꯠꯁꯤꯁꯤ ꯑꯁꯤ ꯍꯥꯏꯅ ꯃꯅꯦꯝꯕꯨ ꯍꯧꯒꯠꯄꯤꯒꯦ ꯇꯧꯏ ꯃꯦꯝꯆꯥ ꯃꯃꯣꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯇꯨꯅ ꯄꯥꯏꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯅꯪ ꯑꯩ ꯂꯥꯛꯏ ꯍꯥꯏꯕꯁꯤ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯅꯪꯒꯤꯁꯤ ꯑꯩꯕꯨ ꯇꯨꯔꯁꯅꯨ ꯃꯇꯥꯒꯨꯝ ꯊꯑꯣꯏꯅ ꯑꯩꯉꯣꯟꯗ ꯊꯣꯝꯖꯤꯜꯂꯒ ꯑꯩꯕꯨ ꯏꯟꯊꯣꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯏꯃꯥ ꯅꯃꯧꯅ ꯎꯖꯍꯧꯗ꯭ꯔꯗꯨꯅ ꯁꯣꯏꯕꯅꯤ ꯁꯥꯎꯕꯤꯒꯅꯨ ꯅꯃꯧ ꯂꯥꯟꯖꯔꯤ ꯏꯃꯥ ꯑꯁꯤ ꯍꯥꯏꯅ ꯃꯅꯦꯝꯕꯨ ꯑꯃꯨꯛꯀꯁꯨ ꯍꯧꯒꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯦꯝꯆꯥꯅ ꯃꯃꯧꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯀꯟꯊꯣꯛꯇꯨꯅ ꯃꯗꯨꯝ ꯍꯧꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯃꯧꯗ ꯑꯁꯨꯝꯅ ꯍꯥꯏ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯑꯩꯕꯨ ꯎꯗꯕꯅꯤꯗꯤ ꯀꯔꯤꯅꯣ ꯅꯪꯒꯤꯗꯣ ꯊꯑꯣꯏꯅ ꯇꯧꯔꯤꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯩꯅ ꯉꯔꯥꯡ ꯅꯪꯕు ꯅꯄꯥꯝꯗ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯂꯃꯟ ꯈꯨꯝꯂꯤꯕ ꯅꯠꯇ꯭ꯔꯣ ꯊꯕꯥ ꯉꯁꯤꯗꯤ ꯃꯅꯦꯝꯗ ꯁꯥꯎꯅꯤꯡꯂꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ ꯏꯃꯥ ꯑꯗꯨꯝꯅꯁꯨ ꯅꯃꯧꯕꯨ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯉꯁꯤ ꯐꯥꯎꯕꯗ ꯅꯃꯧꯅ ꯏꯃꯥꯕꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯄꯤ ꯏꯃꯥꯃꯛꯅꯤ ꯈꯟꯗꯨꯅ ꯏꯃꯥꯅ ꯍꯥꯏꯕꯗ ꯏꯟꯗꯨꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯝꯅ ꯏꯃꯥꯅ ꯅꯃꯧꯕꯨ ꯂꯥꯟꯅ ꯂꯧꯕꯤꯕꯁꯦ ꯅꯃꯧ ꯈꯖꯤꯛ ꯅꯨꯡꯉꯥꯏꯖꯅꯤ ꯈꯨꯝꯃꯦ ꯃꯆꯤꯟꯒꯁꯤ ꯈꯨꯝꯃꯦ ꯉꯔꯥꯡꯒꯤ ꯉꯈꯥ ꯅꯪꯅ ꯇꯧꯕꯕꯨ ꯑꯩꯅ ꯈꯪꯂꯣꯏ ꯈꯟꯕ꯭ꯔꯣ ꯅꯪꯅ ꯊꯑꯣꯏꯅ ꯇꯧꯔꯤꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯏꯃꯥ
สวยบายเบสเซ่ตำบังงามันนัดเองไอ้สู้สวยขี้บกี้มาเดสวยเครลันเครนหายดีดนะมาสิดีมานะการีกิโนน้ำโมเองนะอาตำนั้นอีมาวินทุบกี้มองเดงางรีบดีมาสิมีอย่างอุสิติเนี่ยมาเซ่ไอ้ดิสินทักตาฮันจิกคุมมิเนี่ยมาเซ่มาสิดีอาศัยให้เนี่ยทับกี้มาไม่ตาคุปังเนี่ยทัศเลยขังบระนังคุ้งขัวนะสินโดคุ้งขัวบะมาสิงั้นลิงไงสิวารักเขาจะมาดีไอ้อีทักตาการกระโดดมาสิอาศัยให้เนี่ยมุกสุพุสิเลยขัดหน้าบกี้คนเจอตาบดาลอยามาดิถอยบิสุเจนสิเล็กลำมีให้อีบุงอ๋อนัตูสิวารุนั่งยินนัตูเซ่ไอ้หนูวารุให้เราไปสินิโก้มาเซ่กาไม่เห็นเลยบันการีมุตงนั่นแกบันนี่มาทับะการีตัวรักมุตาโซอาศัยให้เนี่ยทับะกับเล็กลำมีอ้นทองน่ะให้เครดโก้ตาปัดเสียนุปามมังสิเด็กกับชิ้นเอาสินน่ะกันนั่งน่ะจุ่มมาสักขันลิบเลยเนี่ยตาให้เบียการีโน่อีมันไอ้นั่งบุพูริเซ่ว่านั่งกินนั่นมาสิเนี่ยไอ้วินทุรีบันนี่ดนะอีนั่นมันนะบ่การกินทุรีบ่ว่างารังเนี่ยไอ้น่ะมาปามมาสัตว์ไปยาโอ้ยให้ดูเมื่อกี้ละมันคุมรีบันนี่ดนะละมันมาเสยยาตะบินดูปีนี่มาเสถ้าบ่นั่งนี่มาบูดูยาสิซุ่มถ้าบ่มาปูรอยบัดาทุกข์บัดทองดกปุ่มบัดตำลำมาต้องมันเอาดีนิ่งที่จะเนอยิงเลี้ยงเลยก็ต้องก็มาเสียลอยเลยบัดนี้สุขความสะอาดสุขลำเลยบัดนี้กำต้องตัวน่ะฮันตุนยิงแล้วก็จะมาใกล้ๆสุกี้นั่นซะอาไม่บุกรู้สุดละโอ้ก็อุดรบุษยาเลยนั่งนี่น่ะตุสินน้ำมาไอ้บุญทุเรศบันนี่นะนั่งที่ฮาราแบบนั้นดิก็ไอ้นี่มันให้ดูโอ้อิสาดีนุปีฮักกันจังบัดะน้ำมาไอ้บุญนุสีบะพาวขีดเร่มาสิโอ้ยเด็กก็อิสานุปาปกไปกินนุ่งไงบ้าไอ้ดอกให้บัวมากินมาตุสินทุริเสียมาเรียนพิสดาคุปังเสียตกท่าเดียบนั่งมัวไอ้กิอิสาไอ้น่ะพังจะบะเสียไอ้นี่ไหลบักที่บันนี่มาทศาตัวมาสักมาดูมีสังจังบ่ไอ้เนี่ยไอ้ยังเปลี่ยนเดียดไอ้เลยอะมากี่ว่าดูดาสองนิ่งแบบเผาดูดาถ้าบ้านสวยขี้บันนี้ไอ้สู้มาตุ้งมันเอาสุนัขตัวนั้นแบบพัฒน์ยิงแล้วก็ตัวให้มาสิที่มันน่ะเปลี่ยนจุดสิไอ้กี่ตัวให้บันนี้มานาตูสิผูกมาตุ้งมันเอาตัวนั้นแบบนาตูสิผูกว่าเรานั่งหนูว่ารักแต่เมื่อกี้เนี่ยมาไหนมันดูสิทรีบสิมาเส้นคุมลีบสิอะดูนะนั่งยินดูพิเศษผูกโอ้ไอ้เนี่ยทบาสิพูดก็อีมันต้องเปลี่ยนละจ้ะเปลี่ยนละนี่มาพูดก็ไอ้ที่ทำไว้เสร็จปุ่งเปลี่ยนละพาร์อาศัยให้เนี่ยเลยานะทบากิมาไม่อดุดาคุปังนันทัศเลยทบาปีโรยเนี่ยมันไม่เยี่ยงนะมาปูริบได้เยี่ยงดูนะไม่ทัศน์กะรีไม่ทัศน์เฮ้ยนั่งมาตุ้งมันเอาอีมาได้สุนัขตัวขี้ใจนั่งอีมาได้น่าจะคงขี้ใจอาศัยให้เนี่ยมุกสุดทัศน์เลยถอยบีมาบุ้งกิมาขุดดูพาดูนะแต่เจ้านั่งมึงเอาหรอบ่ไกยินอ่ะอีมาน่ะอินน้ำมันพูดอะไรก็แต่ส่วนนี้อินน้ำมันพูดดิบ่ถอยบีฮันโดนั่งไอ้บุคคลงั้นสิดีอีมากี่ทำไมเป็นเล่นกี่เฮ้ยนั่งกูสิมึงอีมาได้คนรำตัวเนอลาเลยอาศัยให้เนี่ยเลยานะมากี่ลุยเนี่ยบิดทับาบุมากี่มาคงมานักอัตุเดอินสิเลยอีมาน้ำมันอีมากี่มาพัมได้ยำล้านครีน้ำมันยำล้านครีบ่เลยามากี่เนี่ยปีกี่มาขุดอดุไปดูนะมาคุยกันตำน่ะจริงดูเนี่ยปูขี้ถอยบีกับละดูนะมาได้สาวน่ะสุ่มให้รักลำมีเปลี่ยนเลยบ่มาเขาสิ่งที่เปลี่ยนเลยบ้าอีมานั่งเปลี่ยนเลยบ้านะจ๊อสุขพัฒบีนังบูไอ้กี่มาหรอใครกินอ่ะอีมาหนิน้ำแบบบูสุขตัดที่บ้าอีน้ำมันน่ะอีมาด่ะแกว่าแกมันล้างทำไมแกมันเนี่ยมันโมยนะก็มาว่าบุญสีแบบมียิ่งนี่ยิ่งบางทีมันยิ่งน่าโมยนะขันบ้านั่งมุกกระมันบ้าเนี่ยมันเนาะอีมาน่ะตอริบ้าสิคุน่าจะไอ้คนน่ะไอ้กี่เนี่ยโมยกันตอริเป็นที่ตอริบ้าที่อีมานั่งตรงไหนกันจ๊อก็บ่อยมาอีนั่นมันน่ะตัวรีบสิคุณไอ้คนน่ะไอ้กี่นี่บ่อยกันตัวรีบไม่ได้ตัวรีบดีอีมานั่นตรงไหนกันจ้าบ่ก็สิดีไอ้อีมาบ่ยามตรงอะไรสุขอีไม่เสียอีนั่นมันน่ะอีมากี่ไม่นุ่งเสียแต่ตัวบุ้งไงเสียตัวลักกี้มันเนี่ยตัวก็อีมานั่นดิอีนั่นมันบ่นุ่งเสียบังคับดิเอาสิดีอีมากี่ทำไมตัวเป็นละมันนี่แต่สองนี้อีนั่นมันบ่ซาซันผูกกุมน้ำพูดมันนี่นะอีมาเป็นละมันนี่อาศัยเริ่มแล้วก็ถอยบีมากิกาดสังคีเมียมซาเฮาสิกตะดะมาสากิว่าให้สิ่งนั้นตารุระกะมานะมาโมดตอริบสิ่งนั้นสิลาเลให้บักขังเจรักลำมีตันจาดุดะลอยานะมาคุตตาพี่มายอมอามาไปดูนะทบาบุมาคุยกาดกิสิ่งละกะพุทโธรักลำมีเรานั่งนับปั๊มถึงกี่เรานั่งสิเด็กยืมสิเด้อเลยไปอ่ะนั่งเลยเป็นไอ้ยืมสินั่นไอ้คุดิ้งอีเศร้าหลังนั่นตัวเนอะนั่งนับปั๊มถึงกี่เราไม่ตัดเศร้าไอ้ไม่ปั๊มนั่นถึงดีกันหรอกไอ้ยังมาสิบุตรทดกแล้วก็จัดปังงำด้วยไม่ตัดโซ่ไอ้นายจะได้เสียมุกตาไม่หรอ
ꯀꯔꯤꯒꯤ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯇꯥꯗꯣꯏꯅꯣ ꯑꯩꯅ ꯀꯔꯤꯒꯤ ꯅꯪꯒꯤ ꯋꯥ ꯇꯥꯗꯣꯏꯅꯣ ꯅꯪꯅꯦ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤ ꯂꯩꯕ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯅ ꯂꯣꯌꯥ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯇꯧꯅꯤꯡꯗꯨꯅ ꯇꯧꯕ ꯅꯠꯇꯦ ꯃꯃꯥꯗ ꯁꯥꯎꯅꯤꯡꯂꯗꯨꯅ ꯇꯥꯏꯅꯐꯝ ꯈꯪꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯏꯅ ꯇꯥꯏꯅꯕꯅꯤ ꯂꯣꯌꯥꯅ ꯇꯧꯔꯛꯂꯤ ꯃꯇꯧ ꯑꯗꯨꯗ ꯃꯦꯝꯆꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯣꯌꯥꯕꯨ ꯈꯥꯝꯃꯤ ꯏꯃꯥꯒꯤꯕꯨ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯅꯪ ꯏꯃꯧꯕꯨ ꯃꯄꯥꯝꯗ ꯊꯤꯟꯕ ꯌꯥꯔꯣꯏ ꯏꯃꯧꯒꯤ ꯈꯨꯗꯥꯡꯁꯤ ꯊꯥꯗꯣꯛꯑꯣ ꯑꯁꯤ ꯍꯥꯏꯅ ꯃꯦꯝꯆꯥ ꯃꯃꯧꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ ꯀꯔꯤꯒꯤ ꯑꯩꯅ ꯃꯥꯕꯨ ꯃꯄꯥꯝꯗ ꯊꯤꯟꯕ ꯌꯥꯔꯣꯏꯗꯣꯏꯕ ꯏꯃꯥꯅ ꯄꯥꯝꯂꯤꯕꯁꯦ ꯃꯥꯅ ꯌꯨꯝ ꯑꯁꯤ ꯂꯩꯇꯕꯗꯨ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯑꯩꯅ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯏꯃꯧꯒꯤ ꯃꯔꯥ ꯂꯩꯇꯦ ꯏꯕꯨꯡꯉꯣ ꯑꯗꯨꯅ ꯏꯃꯧꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯌꯥꯔꯣꯏ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯊꯦꯝꯃꯤꯟꯅꯕ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯑꯁꯤ ꯍꯥꯏꯅ ꯃꯦꯝꯆꯥ ꯃꯃꯧ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯊꯕꯥ ꯏꯃꯧꯒꯤ ꯅꯐꯝꯗ ꯅꯅꯦꯝ ꯑꯩꯅ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯄꯪꯕꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯑꯐꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕꯤ ꯅꯅꯦꯝ ꯑꯩꯅ ꯏꯃꯧꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯨꯗ꯭ꯔꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ ꯑꯃꯨꯛ ꯍꯟꯅ ꯏꯃꯧꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯔꯣꯏ ꯏꯅꯦꯝ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯅꯦꯝꯒꯤ ꯏꯕꯦꯝꯃ ꯅꯪꯅ ꯅꯅꯦꯝ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥ ꯅꯃꯧꯗ ꯑꯗꯨꯝ ꯍꯥꯏꯕꯤꯒꯅꯨ ꯏꯃꯥꯒꯤ ꯅꯐꯝꯗ ꯅꯃꯧꯅ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯖꯗꯦ ꯏꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯅꯃꯧ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄꯁꯤꯅ ꯅꯃꯧ ꯑꯩꯒꯤꯗꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯦ ꯑꯁꯨꯝꯅ ꯃꯃꯥ ꯏꯕꯦꯝꯃ ꯃꯦꯝꯆꯥꯅ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕꯁꯤꯗ ꯂꯣꯌꯥ ꯃꯊꯃꯣꯏ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ ꯊꯕꯥ ꯃꯥꯁꯨ ꯃꯅꯦꯝꯅ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯂꯣꯌꯥ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩ ꯇꯥꯟꯖꯥꯗꯨꯗ ꯊꯕꯥ ꯃꯄꯨꯔꯣꯏꯕꯗ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯃꯣꯏꯇꯥꯆꯧ ꯀꯩꯗꯧꯔꯦ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯕꯤꯔꯔꯣ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯛꯄꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠ ꯌꯦꯠ ꯑꯗꯨꯗ ꯁꯥꯊꯤꯅ ꯁꯣꯛꯂꯤꯕꯗꯨ ꯎꯔꯝꯃꯤ ꯊꯕꯥ ꯄꯥꯈꯠꯅ ꯍꯩꯃꯥ ꯀꯩꯅꯣ ꯈꯨꯠꯇꯨꯗꯤ ꯀꯩꯗꯧꯔꯕ ꯀꯩꯗꯧꯕꯗ ꯁꯣꯛꯂꯤꯅꯣ ꯑꯁꯤ ꯍꯥꯏꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯌꯦꯡꯕꯤꯔꯤ ꯅꯠꯇꯦ ꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯁꯣꯛꯂꯤꯕꯅꯣ ꯍꯥꯏꯕ ꯃꯔꯥ ꯂꯩꯕꯒꯤ ꯆꯩꯔꯥꯛ ꯐꯪꯂꯤꯕꯅꯤ ꯂꯥꯟꯖꯗꯕꯤ ꯅꯪꯒꯤ ꯇꯅꯧꯔꯨꯕꯤ ꯈꯖꯥꯏꯗ ꯅꯨꯡꯁꯤ ꯍꯩꯇꯅ ꯐꯨꯔꯨꯕꯒꯤ ꯑꯩꯅ ꯆꯩꯔꯥꯛ ꯄꯤꯔꯤꯕꯅꯤ ꯃꯣꯏꯇꯥꯆꯧ ꯊꯕꯥ ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯃꯥꯒꯤ ꯀꯥ ꯍꯦꯟꯕ ꯋꯥꯉꯥꯡꯁꯤꯡ ꯑꯗꯨ ꯇꯥꯔꯨꯔꯒ ꯑꯁꯥꯎꯕ ꯄꯨꯝꯕ ꯅꯐꯝꯗ ꯑꯣꯏꯅ ꯇꯥꯏꯅꯈ꯭ꯔꯦ ꯊꯕꯥ ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯉꯣꯟꯗ ꯈꯨꯠ ꯊꯥꯔꯔꯣꯏ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯅꯉꯣꯟꯗ ꯑꯩꯅ ꯈꯨꯠ ꯊꯥꯔꯕ ꯑꯩ ꯁꯤꯕ ꯋꯥꯍꯩꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯄꯨꯔꯣꯏꯕꯒꯤ ꯃꯆꯤꯜ ꯑꯗꯨ ꯊꯕꯥꯅ ꯃꯦꯟꯗꯨꯅ ꯃꯣꯏꯇꯥꯆꯧ ꯌꯥꯔꯦ ꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯄꯟꯕꯤꯒꯅꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯁꯤꯗꯤ ꯑꯃꯨꯛꯁꯨ ꯈꯠꯅꯅꯤ ꯑꯃꯨꯛꯁꯨ ꯐꯨꯅꯅꯤ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯅꯅꯤ ꯃꯁꯤꯗꯤ ꯃꯍꯧꯁꯥꯅꯤ ꯑꯗꯨꯅ ꯑꯩ ꯃꯣꯏꯇꯥꯆꯧꯗ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯁꯨꯝꯅ ꯅꯇꯣꯝ ꯑꯋꯥꯕ ꯄꯤꯖꯒꯅꯨ ꯑꯁꯨꯛ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯤ ꯏꯪ ꯇꯞꯄꯤ ꯅꯪꯕꯨ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯊꯕꯥ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯅꯪꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯑꯗꯨꯃꯛ ꯐꯪꯖꯒꯦꯀꯣ ꯍꯣꯏꯁꯦ ꯆꯥꯛ ꯍꯥꯟꯅꯕꯨꯗ ꯆꯥꯕꯤꯔꯔꯣ ꯂꯥꯛꯑꯣ ꯏꯃꯥꯈꯣꯏ ꯊꯣꯏꯕꯤ ꯈꯣꯏꯁꯨ ꯆꯥꯛꯈꯨꯝꯗ ꯃꯣꯏꯇꯥꯆꯧꯕꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯃꯦꯝꯆꯥ ꯃꯃꯧꯗ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯧ ꯏꯕꯦꯝꯃ ꯍꯌꯦꯡꯗꯤꯅꯦ ꯏꯃꯥꯒ ꯅꯣꯏꯒꯤ ꯏꯃꯥ ꯃꯁꯥ ꯉꯝꯗꯦꯗꯣ ꯑꯅꯥꯕ ꯍꯪꯕꯤꯔꯨꯁꯤ ꯍꯣꯏ ꯏꯃꯥ ꯊꯣꯏꯕꯤꯅ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯃꯅꯦꯝ ꯑꯐꯕꯤ ꯀꯥꯏꯗꯨꯔ ꯑꯣꯏꯔꯤꯁꯤꯕꯣ ꯌꯥꯝ ꯄꯛꯇꯤ ꯍꯩꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯍꯩ ꯅꯌꯥꯗꯣ ꯌꯥꯝ ꯍꯤꯒꯠꯀꯅꯨ ꯍꯤꯒꯠꯂꯤꯕ ꯅꯌꯥ ꯌꯥꯃꯥꯡ ꯑꯅꯤꯗꯣ ꯁꯠꯂꯗꯤ ꯂꯨꯍꯣꯡꯂꯝꯗꯥꯏꯁꯤꯗ ꯐꯖꯅꯤ ꯅꯪ ꯑꯁ ꯂꯨꯍꯣꯡꯕ ꯍꯥꯏꯔꯒ ꯑꯩꯁꯤ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯦꯅꯦ ꯀꯨꯏꯗ꯭ꯔꯤ ꯊꯈꯥꯏꯃꯨꯛꯇ ꯉꯥꯏꯔꯛꯂꯕꯅꯤ ꯅꯪꯒꯤ ꯀꯔꯤ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯤ ꯅꯪ ꯇꯥꯆꯧꯗ ꯍꯥꯏꯔꯛꯑꯣ ꯏꯆꯜꯒꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯦꯟꯕ ꯌꯥꯄꯣꯟꯇꯦ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇ꯭ꯔꯦꯅꯦ ꯇꯥꯆꯧ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯪꯆꯤꯠꯇꯒꯤꯗꯤ ꯌꯨꯝꯁꯤꯁꯨ ꯈꯔ ꯁꯦꯝꯖꯤꯟꯕ ꯍꯧꯔꯗꯧꯅꯤ ꯁꯦꯝꯖꯤꯟꯗ꯭ꯔꯕꯁꯨ ꯌꯥꯅꯤꯗ ꯀꯩꯁꯨꯝ ꯁꯦꯝꯖꯤꯟꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯪ ꯂꯨꯍꯣꯡꯕꯗ ꯂꯣꯏꯅ ꯁꯦꯝꯖꯤꯟꯈ꯭ꯔꯕꯅꯤꯅ ꯑꯁ ꯑꯩꯗꯤ ꯂꯨꯕ ꯂꯨꯍꯣꯡꯅꯤꯡꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯀꯩꯒꯤ ꯑꯩꯈꯣꯏ ꯃꯥꯅ ꯑꯐꯕꯤ ꯃꯅꯦꯝ ꯑꯣꯏꯔꯛꯄꯁꯤꯗ ꯏꯅꯝꯃꯒ ꯏꯃꯥꯒꯒꯤ ꯀꯨꯝꯍꯩꯁꯤ ꯑꯣꯏꯅꯅꯦ ꯌꯦꯡꯅꯤꯡꯂꯛꯑꯕ ꯑꯗꯨꯒꯤ ꯊꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯅꯣꯛꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯕꯥ ꯑꯃꯗꯤ ꯃꯦꯝꯆꯥ ꯊꯕꯥꯒꯤ ꯃꯄꯥꯝꯗ ꯆꯠꯅꯕ ꯍꯥꯏꯅ ꯊꯣꯛꯂꯛꯂꯝꯃꯤ ꯊꯣꯏꯕꯤ ꯅꯣꯛꯂꯗꯨꯅ ꯌꯥꯝ ꯆꯥꯅꯩꯀꯣ ꯃꯅꯦꯝ ꯃꯃꯧꯁꯦ
โอ้ยคุยทีเนี้ยข้าจะสานอะไรกันนี่น่าจะด้วยมั่วอีเบี้ยมาคุยมาอิสยามนุ่งชีนี่ก็ตันจาตัวลอยาสูทับกสูบจัดนับทุกเล็กลำมีimaทับะนุ่งนี่ทิ้งจูจัดนับตัวรู้ดนะโอ้สัลลัดเอานี่มาว่าจัดนับตัวสิอาศัยน้ำมีมซานะมังโกลียคงเป็นนะตัวงาตัวทำลิบะข้าวดูไปขัดนี่กรีนุยมาเข้าเจ้าดูดิอาศัยทักนี้อิโมกีมาปั๊มเดปูนะบะยามเย่ยามจะไปที่กรีนุอิโมกีมาปั๊มเดจัดปะบัวตาซบจัดลีให้โปรให้มาว่าจัดสิละอิมาข้าวดูน้ำมูไปเจริญกียานี่อิมาสุ่มไปเกอิมาวานี่เล่าสัลสิไม่ตาโซไอสัลลุกิเกทุยเบียอินามาสัลเลโกหอยน้ำมาดอฮอเรนอินามอยกีปั๊มเดปันมาให้บงดอกเฮกเลวก็หอยเฮกเลกีอาศัยน้ำมีมซามาดีทับะทงกาลมดัดทุกีมันนี่มาบงเนสักครีบดูโดยยันทวายตานียิงเซรีทุยบีมาบงดูอันสินดูนะทัศน์ไอ้คุยมาสิสิน่าสินวัคลดิตาเรก็ไอ้ดีอินามกิขันบัดตาเสียงว่าบุนี่ฮัดูโบอิมานาวัคลตารักบัดกีไอ้ยาว่าบุปุ่มบักกกเลยแต่ซุ่มนะอิมานีน้ำมาบุลุนตัวบุเสียอุบัดน่าจะกี่ทำไว้สิเปลี่ยนไอ้สุนีฉันถอยบีไอ้กี่มาโนว่าเขาตารับสิ่งหาเราบันนี้สุนีไอ้ยังนังสู้ยุ่งนักสักไอ้อุ่นเลยประกันดาเลยรำลีบันนักกูนั่นเองตัวลุนจะสานตัวก็เฮ้ยตาสาวน่าให้ระเบิดโซ่ไอ้เนี่ยขังซิมีไอ้ดีอินน้ำหนูยุ่งบ้านล้นภาษาตักปีระเบิดพาริตัวนี้ไอ้สู้ถ้าบอกจัดประเทศเลยยุ่งนั่นนิ่งที่จะเลยอยู่ก็นั่งตาสาวสุดเลยเฮ้ยตาสาวอาศัยนั้นถอยบีสุยมุนเดสังคีอสุมนะมาตามครากิตุงดาถอยบีสุสาวในลูกของคิดามีเมียมซามาสุอาหันลามาโอยบกีลิจัดจัดตุนะมามองนุปีทับามาดีมาสานุปาโลยากะนุงายายพนะฮาราเลยมีนักคิดามี